ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯒ ꯗꯤꯋꯥꯂꯤ ꯂꯥꯛꯄꯒꯗ ꯃꯌꯥꯝ ꯋꯤꯁ ꯄꯤꯖꯔꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯐꯕꯗ ꯑꯣꯏꯃꯤꯟꯅꯔꯁꯦ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯤ ꯅꯤꯉꯣꯜꯁꯤꯡ ꯑꯗꯩ ꯄꯤꯕꯥꯁꯤꯡꯗ ꯑꯅꯤꯃꯛꯇꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯁꯤ ꯅꯤꯉꯣꯜꯗꯣ ꯄꯤꯕꯥꯁꯤꯡꯅ ꯀꯧꯕꯤꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯅꯤꯉꯣꯜꯁꯤꯡꯗ ꯏꯁꯄꯤꯁꯦꯜꯂꯤ ꯅꯤꯉꯣꯜꯁꯤꯡꯗ ꯕꯨꯗꯤ ꯍꯦꯟꯅ ꯋꯤꯁ ꯄꯤꯖꯔꯤ ꯂꯣꯏ ꯐꯝꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯆꯥꯛꯀꯧꯕꯒꯤ ꯕꯥꯇꯣꯟ ꯂꯥꯛꯅꯔꯝꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯗꯤꯋꯥꯂꯤꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗꯕꯀꯣ ꯃꯌꯥꯝꯅ ꯑꯊꯨꯝꯕ ꯔꯦꯁꯤꯄꯤ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯩꯗ ꯑꯊꯨꯝꯕ ꯔꯦꯁꯤꯄꯤꯁꯦ ꯑꯩ ꯑꯌꯥꯝꯕꯅ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯗꯤ ꯔꯁꯒꯨꯜꯂꯥ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯑꯗꯒꯤ ꯀꯔꯤꯕ ꯖꯂꯦꯕꯤ ꯍꯂꯨꯋꯥ ꯂꯗꯨ ꯑꯩ ꯂꯣꯏ ꯁꯦꯝꯃꯕꯅꯦꯕ ꯃꯌꯥꯝ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯁꯦꯝꯃꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯑꯃ ꯑꯣꯏꯅ ꯁꯪꯒꯣꯝ ꯈꯛꯇꯪꯅ ꯁꯦꯝꯕ ꯍꯂꯨꯋꯥꯁꯤꯗ ꯀꯔꯤꯝꯇ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯣꯂꯤꯠ ꯄꯣꯠ ꯍꯥꯏꯗꯤ ꯃꯄꯪꯒꯤ ꯄꯣꯠ ꯑꯝꯇ ꯍꯥꯞꯇꯅꯅꯦꯀꯣ ꯍꯂꯨꯋꯥ ꯁꯦꯝꯕ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯂꯥꯏꯅ ꯌꯥꯝꯁꯨ ꯍꯥꯎꯕ ꯑꯗꯣ ꯑꯩꯅ ꯁꯦꯝꯗꯣꯏꯕ ꯍꯂꯨꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯒꯤꯁꯦ ꯑꯗꯣ ꯌꯥꯝꯗꯤ ꯍꯥꯎꯗꯤ ꯍꯥꯎꯔꯁꯨꯅꯦꯀꯣ ꯑꯊꯨꯝꯕ ꯄꯥꯝꯗꯕ ꯃꯤꯗꯤ ꯄꯥꯝꯃꯣꯏꯕ ꯌꯥꯝꯅ ꯔꯤꯁ ꯑꯣꯏꯕ ꯗꯤꯖꯔꯠ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯊꯨꯝꯕ ꯄꯥꯝꯕ ꯃꯤꯗꯤ ꯌꯥꯝ ꯍꯥꯎꯒꯅꯤ ꯑꯩꯗꯤ ꯑꯊꯨꯝꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯩꯒꯤ ꯍꯁꯕꯦꯟꯗꯤ ꯑꯊꯨꯝꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯊꯨꯝꯕꯁꯦ ꯆꯥꯗꯐꯥꯎ ꯑꯩꯒꯤ ꯆꯥ ꯌꯥꯝꯅ ꯃꯌꯥꯝꯅ ꯌꯥꯝ ꯌꯦꯡꯕꯤꯈꯤꯕꯗꯣ ꯑꯗꯨꯗꯐꯥꯎ ꯑꯩ ꯆꯤꯅꯤ ꯍꯥꯞꯇꯅ ꯂꯣꯟꯕ ꯎꯠꯆꯕꯅꯦ ꯑꯩꯗꯤ ꯆꯥꯗꯐꯥꯎ ꯆꯤꯅꯤ ꯍꯥꯞꯆꯗꯦꯕꯀꯣ ꯑꯩꯅ ꯑꯌꯥꯝꯕ ꯔꯦꯁꯤꯄꯤ ꯆꯤꯅꯤ ꯌꯥꯎꯔꯤꯕ ꯁꯦꯝꯃꯤꯁꯤꯡꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒ ꯑꯩ ꯏꯆꯥꯁꯤꯡꯅ ꯆꯥꯕꯅꯦꯕ ꯑꯩ ꯅꯥꯕ ꯈꯣꯠꯄ ꯗꯥꯏꯕꯤꯇꯤꯁ ꯅꯥꯕ ꯈꯣꯠꯄ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯆꯤꯅꯤꯁꯤ ꯌꯥꯔꯤꯈꯩ ꯆꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯊꯨꯝꯕ ꯄꯣꯠꯁꯦ ꯄꯥꯝꯗꯦꯕ ꯑꯗꯨꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅꯁꯨ ꯑꯗꯒꯤ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄꯁꯤꯗ ꯑꯩ ꯁꯪꯒꯣꯝꯒꯤ ꯍꯂꯨꯋꯥꯁꯦ ꯁꯤ ꯁꯦꯝꯕꯁꯦ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩ ꯍꯂꯨꯋꯥ ꯍꯧꯕ ꯍꯧꯖꯔꯒꯦ ꯍꯂꯨꯋꯥ ꯁꯪꯒꯣꯝꯒꯤ ꯍꯂꯨꯋꯥ ꯑꯍꯥꯟꯕꯗ ꯄꯥꯇ꯭ꯔ ꯑꯃ ꯂꯧꯕꯤꯔꯣ ꯄꯥꯇ꯭ꯔꯗꯨꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯏꯁꯤꯡ ꯍꯥꯞꯄꯤꯁꯦ ꯁꯪꯒꯣꯝꯁꯦ ꯅꯞꯁꯟꯗꯅꯕ ꯀꯥꯗꯅꯕ ꯁꯤꯒꯤ ꯇ꯭ꯔꯤꯛ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒ ꯁꯪꯒꯣꯝꯁꯦ ꯂꯤꯇꯔ ꯃꯈꯥꯏ ꯈꯛꯇꯪꯅꯤ ꯑꯩꯒꯤꯁꯦ ꯌꯥꯝꯗꯦ ꯑꯗꯨꯏꯁꯨ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯍꯧꯕꯗꯨꯗꯤ ꯑꯩ ꯎꯠꯆꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯃꯩ ꯂꯩꯊꯔꯒ ꯐꯖꯅ ꯁꯧꯍꯟꯕꯤꯔꯣ ꯑꯗꯨꯒ ꯁꯧꯔꯦ ꯍꯥꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯍꯥꯞꯄꯤꯔꯣ ꯆꯤꯅꯤꯗꯤ ꯏꯁꯥꯒꯤ ꯊꯨꯝꯕ ꯆꯥꯡꯗꯨꯗ ꯍꯥꯞꯄꯤꯔꯣ ꯆꯤꯅꯤ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯤꯁꯦ ꯁꯪꯒꯣꯝꯁꯦ ꯈꯔ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯀꯪꯁꯜꯂꯛꯅꯕꯒꯤꯅꯦꯕꯀꯣ ꯈꯔ ꯊꯨꯅ ꯀꯪꯁꯜꯂꯗꯤ ꯄꯣꯠꯁꯦ ꯖꯔ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯀꯔꯤ ꯍꯥꯞꯀꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯊꯪ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯅꯁꯨ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯆꯤꯅꯤꯁꯦ ꯇꯨꯝꯅꯕ ꯑꯩ ꯑꯣꯠꯂꯦ ꯃꯌꯥꯝ ꯃꯩꯗꯤ ꯃꯤꯗꯤꯌꯝꯗ ꯅꯠꯇ꯭ꯔꯒ ꯂꯣꯗ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯄꯣꯠ ꯑꯃ ꯁꯤꯁꯦ ꯚꯤꯅꯤꯒꯔꯁꯦ ꯑꯩꯈꯣꯏꯒꯤ ꯆꯧꯃꯤꯟ ꯍꯥꯞꯄꯗ ꯁꯤꯖꯤꯟꯅꯕꯗꯨꯅꯦ ꯚꯤꯅꯤꯒꯔ ꯈꯔ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯡꯀꯣꯠ ꯑꯝꯗ ꯊꯝꯕꯤꯔꯣ ꯚꯤꯅꯤꯒꯔ ꯂꯩꯇ꯭ꯔꯗꯤ ꯆꯝꯄ꯭ꯔꯥꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯚꯤꯅꯤꯒꯔꯁꯦ ꯄꯨꯂꯞ ꯍꯥꯞꯄꯣꯏꯗꯕ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤꯗꯅꯦ ꯈꯤꯇꯪ ꯍꯥꯞꯄꯒꯅꯦ ꯈꯤꯇꯪ ꯆꯥꯏꯔꯦꯗꯅ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯏ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯏ ꯇꯧꯗꯣꯏꯕ ꯑꯗꯨꯒ ꯁꯨꯝ ꯑꯣꯠꯇꯣꯏꯕ ꯄꯨꯂꯞ ꯍꯩꯖꯤꯟꯈ꯭ꯔꯗꯤ ꯁꯪꯒꯣꯝ ꯁꯅꯥ ꯑꯣꯟꯈꯤꯗꯣꯏꯅꯦꯕ ꯁꯪꯒꯣꯝ ꯁꯅꯥ ꯑꯣꯟꯗꯧꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯦ ꯃꯄꯪ ꯈꯤꯇꯪ ꯀꯥꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯠ ꯍꯥꯏꯗꯤ ꯃꯄꯪ ꯈꯤꯇꯪ ꯑꯣꯏꯍꯟꯗꯣꯏꯅꯦꯕ ꯁꯪꯒꯣꯝꯒꯤ ꯁꯔꯨꯛꯇꯣ ꯂꯧꯈꯠꯂꯛꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯃꯍꯤꯁꯤꯗ ꯌꯥꯎꯕ ꯁꯪꯒꯣꯝꯒꯤ ꯁꯔꯨꯛꯇꯣ ꯃꯤꯅꯤꯠ ꯑꯃꯅꯤ ꯑꯃꯨꯛ ꯁꯧꯍꯜꯂꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯑꯩ ꯑꯦꯂꯥꯏꯆꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯈꯤꯇꯪ ꯍꯥꯞꯄꯦ ꯁꯦꯐ꯭ꯔꯣꯟꯁꯨ ꯈꯤꯇꯪ ꯍꯥꯞꯄꯦ ꯃꯌꯥꯝ ꯃꯆꯨ ꯐꯖꯅꯕꯀꯣ ꯑꯗꯣ ꯑꯦꯂꯥꯏꯆꯤꯁꯦ ꯄꯥꯎꯗꯔ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯦꯐ꯭ꯔꯣꯟꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯐꯨꯗ ꯀꯂꯔ ꯍꯥꯞꯄꯁꯨ ꯌꯥꯏ ꯐꯖꯅꯕ ꯀꯩꯝ ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯃꯨꯛ ꯈꯨꯠꯁꯤꯗ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯚꯤꯅꯤꯒꯔ ꯂꯩꯇ꯭ꯔꯗꯤ ꯆꯝꯄ꯭ꯔꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯪꯒꯣꯝꯁꯤꯅ ꯃꯥꯒꯤ ꯃꯁꯛꯁꯦ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯛꯈꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯦ ꯃꯄꯪ ꯑꯣꯜꯂꯛꯈꯤꯅꯦꯕ ꯁꯪꯒꯣꯝ ꯃꯄꯪ ꯑꯣꯜꯂꯛꯄ ꯍꯥꯏꯗꯤ ꯁꯅꯥꯗꯧꯅ ꯑꯣꯜꯂꯛꯄ ꯅꯠꯇꯦꯀꯣ ꯁꯤꯅ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯇꯦꯛꯁꯆꯔ ꯑꯃ ꯑꯣꯜꯂꯛꯈꯤꯅꯤ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯂꯦ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯁꯧꯍꯜꯂꯦ ꯈꯤꯇꯪꯗꯤ ꯄꯣꯠꯁꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤ ꯁꯦꯝꯗ꯭ꯔꯗꯤ ꯌꯥꯗꯕꯅꯦ ꯍꯥꯏꯗꯤ
ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯕꯗꯤ ꯌꯥꯔꯔꯣꯏꯕ ꯁꯤꯗꯤ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔꯗꯤ ꯍꯦꯟꯅ ꯀꯪꯁꯤꯟꯈꯤꯅꯤ ꯑꯗꯨꯒ ꯄꯣꯠꯇꯣ ꯑꯣꯏꯗꯕꯁꯨ ꯌꯥꯏꯑꯕ ꯁꯪꯒꯣꯝꯁꯦ ꯃꯄꯪ ꯑꯣꯜꯍꯟꯗꯣꯏꯅꯤ ꯃꯌꯥꯝ ꯈꯔ ꯇꯧꯔꯒ ꯑꯗꯣ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯁꯪꯒꯣꯝ ꯈꯛꯇꯪ ꯍꯜꯋꯥ ꯁꯦꯝꯕ ꯍꯥꯏꯔꯦꯗꯅ ꯈꯤꯇꯪꯗꯤ ꯔꯤꯁ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛꯀꯤ ꯚꯤꯅꯤꯒꯔꯗꯣ ꯍꯥꯞꯄꯦ ꯚꯤꯅꯤꯒꯔꯗꯤ ꯃꯌꯥꯝ ꯂꯣꯏ ꯐꯪꯕꯅꯤꯀꯣ ꯍꯦꯛꯇ ꯍꯪꯉꯤ ꯀꯥꯏ ꯐꯪꯉꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯆꯧꯃꯤꯟ ꯆꯥꯅꯩ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯂꯣꯏ ꯐꯪꯉꯕꯅꯦ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯆꯩꯁꯦ ꯈꯔꯒ ꯑꯣꯟꯕ ꯍꯧꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯂꯔꯁꯨ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯇꯣ ꯃꯆꯨꯁꯦ ꯇꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯁꯪꯒꯣꯝ ꯁꯅꯥꯁꯨ ꯁꯦꯝꯃꯕꯅꯤ ꯃꯌꯥꯝ ꯀꯌꯥꯔꯛ ꯍꯟꯅ ꯁꯪꯒꯣꯝ ꯁꯅꯥꯁꯨ ꯑꯩ ꯁꯦꯝꯈ꯭ꯔꯦ ꯁꯪꯒꯣꯝ ꯁꯅꯥꯁꯤꯁꯨ ꯚꯤꯅꯤꯒꯔꯅꯁꯨ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕꯅꯤ ꯃꯌꯥꯝ ꯚꯤꯅꯤꯒꯔꯅ ꯁꯦꯝꯕ ꯆꯝꯄ꯭ꯔꯥꯅ ꯁꯦꯝꯕ ꯑꯩ ꯂꯣꯏꯅ ꯌꯥꯎꯕꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯁꯦ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯑꯅꯧꯕ ꯑꯣꯏ ꯑꯗꯒꯤ ꯌꯥꯝꯁꯨ ꯍꯥꯎꯕꯅꯦꯅ ꯃꯌꯥꯝꯗ ꯇꯥꯛꯆꯔꯤꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯈꯪꯉꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯅꯦ ꯃꯤꯜꯛ ꯀꯦꯛ ꯁꯦꯝꯕꯁꯨ ꯌꯥꯕꯅꯦ ꯑꯗꯣ ꯃꯤꯜꯛ ꯀꯦꯛ ꯁꯦꯝꯕꯒꯤꯅꯅꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯑꯃ ꯂꯩꯕ ꯑꯗꯨ ꯋꯥꯠꯄ ꯑꯗꯨ ꯁꯦꯝꯃꯒ ꯁꯪꯒꯣꯝꯒꯤ ꯀꯦꯛꯁꯨ ꯑꯃ ꯂꯩꯌꯦ ꯁꯦꯝꯕ ꯌꯥꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅ ꯑꯃꯨꯛ ꯄꯣꯠ ꯑꯃ ꯋꯥꯠꯂꯤꯑꯕ ꯑꯩꯒꯤꯗꯤ ꯑꯗꯣ ꯑꯗꯨꯒꯤꯗꯣ ꯅꯣꯡꯃ ꯇꯥꯟꯖꯥ ꯆꯥꯕꯗ ꯁꯪꯒꯣꯝꯒꯤ ꯀꯦꯛꯇꯨꯁꯨ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯌꯥꯝꯅꯁꯨ ꯀꯪꯁꯜꯂꯛꯑꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯁꯪꯒꯣꯝ ꯃꯍꯤꯗꯣ ꯃꯄꯪ ꯁꯨꯝ ꯑꯣꯏꯔꯛꯑꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯣꯏꯔꯀꯥꯟꯗ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯑꯦꯂꯥꯏꯆꯤꯁꯤꯡꯁꯦ ꯑꯩ ꯂꯧꯊꯣꯛꯑꯦ ꯑꯩꯅ ꯄꯥꯎꯗꯔ ꯊꯛꯑꯝꯃꯗꯤꯀꯣ ꯀꯩꯁꯨ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯌꯥꯕꯅꯦꯕ ꯃꯄꯨꯝꯅꯤꯅ ꯑꯩ ꯑꯗꯨꯝ ꯂꯧꯊꯣꯛꯑꯦ ꯐꯖꯅ ꯃꯄꯪ ꯑꯣꯜꯂꯗ꯭ꯔꯦ ꯃꯌꯥꯝꯗꯣ ꯍꯂꯨꯋꯥꯏ ꯇꯥꯏꯞꯇ ꯁꯤꯁꯨ ꯉꯁꯥꯏ ꯑꯦꯂꯥꯏꯆꯤꯒꯤꯅꯦ ꯍꯂꯨꯋꯥ ꯑꯣꯏꯍꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯠꯄꯗꯤ ꯀꯧꯕꯤꯒꯅꯣ ꯁꯥꯏꯗꯇꯁꯨ ꯑꯗꯨꯝ ꯄꯛꯁꯟꯕꯅꯦ ꯑꯗꯒꯤ ꯃꯈꯥꯗꯗꯤ ꯀꯌꯥ ꯄꯛꯑꯣꯏ ꯉꯁꯥꯏ ꯏꯁꯤꯡ ꯍꯥꯞꯐꯧꯕꯗꯣ ꯏꯁꯤꯡ ꯍꯥꯞꯐꯧꯕꯒꯤ ꯁꯪꯒꯣꯝ ꯁꯧꯕ ꯃꯇꯝꯗꯅꯦ ꯄꯥꯇ꯭ꯔꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄ ꯁꯪꯒꯣꯝ ꯄꯛꯁꯟꯗꯕꯅꯦ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯛꯑꯦ ꯑꯩꯒꯤꯁꯦ ꯃꯌꯥꯝꯗꯣ ꯃꯄꯪ ꯄꯨꯔꯥ ꯀꯥꯔꯛꯑꯗ꯭ꯔꯥ ꯍꯥꯏꯗꯤ ꯁꯨꯖꯤꯒꯨꯝꯕ ꯍꯥꯞꯄꯩ ꯇꯥꯏꯞꯇ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯔꯛꯑꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩ ꯈꯔꯒ ꯁꯨꯝ ꯂꯣꯜꯂꯦ ꯑꯗꯨ ꯁꯤ ꯃꯇꯥꯡꯁꯤꯗꯅꯦꯀꯣ ꯑꯩꯅꯅꯦ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯎꯅꯕ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯍꯥꯞꯄꯦ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯍꯥꯞꯇ꯭ꯔꯗꯤ ꯃꯌꯥꯝ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯁꯨꯡꯍꯥꯞ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯩꯅ ꯄꯣꯠꯁꯦ ꯈꯤꯇꯪ ꯌꯥꯝꯗꯕꯒꯤ ꯀꯟꯗꯦꯟꯁ ꯃꯤꯜꯛꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯑꯩꯒꯤ ꯂꯩꯌꯦꯕ ꯀꯟꯗꯦꯟꯁ ꯃꯤꯜꯛꯁꯦ ꯁꯤꯖꯤꯟꯅꯕꯒꯤꯀꯣ ꯑꯗꯣ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯍꯥꯞꯄꯗꯤ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯃꯍꯤꯁꯦ ꯊꯨꯅ ꯀꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪꯁꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯈꯤꯔ ꯍꯧꯕꯗꯁꯨ ꯑꯗꯨꯝ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯍꯥꯞꯄꯗꯤ ꯍꯥꯎꯕꯁꯨ ꯍꯦꯟꯗ꯭ꯔꯥ ꯑꯗꯣ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯂꯩꯇ꯭ꯔꯗꯤ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯍꯥꯞꯄꯤꯌꯣ ꯑꯗꯣ ꯄꯨꯔꯥ ꯀꯪꯁꯤꯜꯂꯦ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯁꯤꯜꯂꯗꯤ ꯌꯥꯔꯛꯇꯣꯔꯦ ꯁꯤ ꯃꯇꯥꯡꯗꯗꯤꯀꯣ ꯃꯤꯠ ꯅꯥ ꯁꯤꯡꯉ ꯂꯩꯇꯥꯔꯦ ꯃꯩ ꯂꯩꯊ ꯇꯥꯔꯦ ꯖꯔ ꯀꯥꯁꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯎꯔꯣꯏꯗꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏꯕ ꯁꯤ ꯃꯇꯥꯡꯁꯤꯗꯅꯦ ꯘꯤ ꯆꯥꯃꯁ ꯑꯅꯤ ꯍꯥꯞꯆꯤꯜꯂꯅꯤ ꯘꯤ ꯆꯥꯃꯁ ꯑꯅꯤꯁꯦ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯘꯤꯁꯦ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒꯅꯦ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯘꯤꯁꯦ ꯍꯥꯞꯄꯗꯒꯤꯅꯦꯀꯣ ꯁꯪꯒꯣꯝꯁꯦ ꯀꯥꯁꯨ ꯀꯥꯔꯔꯣꯏ ꯑꯗꯨꯒ ꯄꯣꯠꯁꯤꯗꯁꯨ ꯅꯞꯄꯔꯣꯏ ꯄꯨꯔꯥ ꯁꯦꯄꯔꯦꯠ ꯑꯣꯏꯔꯛꯑꯅꯦꯕ ꯑꯗꯨꯀꯥꯟꯗ ꯄꯣꯠꯁꯦ ꯌꯥꯔꯦ ꯍꯥꯏꯕꯗꯨ ꯈꯪꯉꯛꯑꯅꯤ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯇꯣꯛꯑꯁꯨ ꯌꯥꯕꯅꯦ ꯌꯥꯔꯁꯨ ꯑꯩꯅ ꯈꯤꯇꯪꯒ ꯂꯥꯡꯗ꯭ꯔꯥ ꯑꯗꯨꯅ ꯈꯤꯇꯪꯒ ꯇꯧꯁꯟꯈꯤꯒꯦ ꯍꯥꯎꯗꯧꯕ ꯃꯥꯟꯕ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯗꯣ ꯄꯨꯔꯥ ꯍꯂꯨꯋꯥ ꯑꯣꯜꯂꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯍꯂꯨꯋꯥ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯁꯪꯒꯣꯝꯒꯤ ꯈꯦꯔ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯕ ꯄꯣꯠꯅꯦ ꯃꯁꯤ ꯌꯥꯝ ꯆꯥꯁꯜꯂꯒ ꯐꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯌꯥꯝꯗꯤ ꯍꯥꯎꯕ ꯑꯁ ꯑꯊꯨꯝꯕ ꯄꯥꯝꯕ ꯃꯤꯒꯤꯗꯤ ꯌꯥꯝꯗꯤ ꯍꯥꯎꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯍꯣꯔꯦꯟ ꯅꯞꯁꯟꯗꯅꯕ ꯑꯩꯅ ꯘꯤ ꯈꯤꯇꯪ ꯇꯩꯔꯦ ꯇꯤꯐꯤꯟꯁꯦ ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯁꯥꯔꯤꯉꯩꯗ ꯗꯥꯏꯔꯦꯛ ꯆꯥꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯂꯣꯏꯅ ꯈꯨꯗꯛꯇ ꯂꯣꯏꯅ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝ ꯑꯩ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯇꯤꯐꯤꯟꯁꯤꯗ ꯍꯥꯞꯆꯜꯂꯒ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯊꯝꯖꯤꯟꯒꯦ ꯇꯧꯕꯅꯦ ꯑꯁꯤ ꯍꯞꯇꯥꯃꯨꯛ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯦ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯈꯔ ꯑꯊꯨꯝꯕ ꯄꯥꯝꯕꯁꯤꯡꯅ ꯆꯥꯖꯅꯕ ꯍꯥꯏꯅ ꯑꯩ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯃꯁꯛꯁꯦ ꯄꯨꯔꯥ ꯑꯣꯏꯔꯦꯗꯣ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯍꯥꯎꯗꯧꯕ ꯃꯥꯟꯕ꯭ꯔꯥꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯗꯣ ꯑꯗꯨꯒ
ꯑꯊꯨꯝꯕ ꯆꯥꯕꯗ ꯀꯩꯁꯨ ꯇꯧꯗꯕ ꯑꯅꯥ ꯑꯌꯦꯛ ꯇꯧꯗꯕ ꯃꯤꯗꯤ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ, ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯗꯦꯖꯔꯠꯁꯦ ꯌꯥꯝ ꯔꯤꯁꯇꯤ ꯑꯣꯏꯕ ꯗꯦꯖꯔꯠꯅꯤ, ꯁꯪꯒꯣꯝ ꯉꯥꯛꯇꯅꯤꯗꯅꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ, ꯁꯪꯒꯣꯝꯒꯤ ꯍꯂꯨꯋꯥ ꯂꯣꯏꯔꯦ ꯑꯩꯒꯤꯁꯦ꯫ ꯉꯁꯥꯏꯒꯤ ꯁꯪꯒꯣꯝꯗꯨꯅ ꯄꯨꯔꯥ ꯃꯄꯪ ꯑꯣꯜꯍꯜꯂꯕꯅꯤ ꯌꯦꯡꯉꯣ꯫ ꯑꯩꯅ ꯈꯪꯖꯕ ꯁꯨꯝ ꯈꯔ ꯍꯥꯏꯖꯕꯅꯤꯀꯣ, ꯑꯩ ꯌꯥꯝ ꯍꯩꯁꯤꯡꯗꯅ ꯃꯌꯥꯝꯗ ꯇꯥꯛꯆꯕ ꯅꯠꯇꯦ, ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯌꯣ, ꯑꯩ ꯌꯥꯝ ꯍꯩꯔꯦ, ꯑꯩ ꯌꯥꯝ ꯑꯐꯥꯎꯕꯅꯦꯅ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦꯀꯣ ꯃꯌꯥꯝ꯫ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ, ꯑꯗꯨ ꯑꯩ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ, ꯑꯗꯨꯒ ꯐ꯭ꯔꯤꯖꯇ ꯄꯨꯡ 2-3 ꯊꯝꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩ ꯍꯁꯕꯦꯟ ꯌꯥꯝ ꯄꯥꯝꯃꯤ, ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯍꯥꯡꯗꯣꯛꯑꯒ ꯄꯤꯖꯔꯒꯦ ꯃꯌꯥꯝ꯫ ꯑꯩ ꯄꯨꯡ 2-3 ꯊꯝꯃ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯑꯦꯗꯣ, ꯁꯤꯁꯦ ꯈꯔ ꯇꯥꯏꯠꯁꯨ ꯑꯣꯏꯁꯜꯂꯦ, ꯑꯗꯣ ꯀꯣꯠꯂꯒꯕꯨꯗꯤ ꯑꯗꯨꯝ ꯆꯥ ꯌꯥꯔꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯗ ꯑꯩꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯄꯣꯠꯁꯦ ꯄꯨꯔꯥ ꯂꯧꯊꯣꯛꯑꯒ ꯑꯝꯇꯪ ꯎꯠꯀꯦ ꯇꯧꯕꯅꯦ, ꯃꯤ ꯑꯃꯁꯨ ꯂꯥꯛꯑꯦꯕꯀꯣ, ꯃꯤꯗꯨꯁꯨ ꯄꯤꯖꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯣ ꯁꯤꯁꯤꯅꯤ ꯑꯩꯒꯤ ꯁꯪꯒꯣꯝ ꯃꯍꯤꯒꯤ ꯍꯜꯂꯨꯋꯥ ꯃꯌꯥꯝ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ, ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ, ꯑꯗꯒꯤ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ꯫